Mayang IMPHAL Assembly Constituency gi manung CHANNA Leiba Konuma Mayai Leikai gi Valley Breeze ki Thongkhong Da Leiba Dukan taret MEINA Tumna Chakkhiba ga mari LEINANA THOUDOK THOKPHAM da Mayang IMPHAL Assembly Constituency gi MLA KONGKHAM ROBINDRO na HAKTHENGNANA CHAT-TUNA YENGSINKHRE mai sakpa du da Mayang IMPHAL gi Fire Service Police Personnel sing Kakching District Fire Service amasung Hianglam PS ki Police Personnel sing laktuna mai chakpa du kannaba honaki adubud Una saba dukan ngakta oiba amadi Fire Service Station ga lapna leibana Maram oraga ayamba pochai sing MEINA chakkibani MEINA chakpa du da awaba taraba sing matam khara community hall da leiba yanab gi damak achangba senfam puthokpa da natana awa ana ta hauriba singi oina government ki maikedi compensation fangnaba honabada achawa thodang Launabagi damak KONGKHAM ROBINDRO Bulafupa Tera Komla Khongji Pigi Ward number Marigi Hanagi member MD Nasimuddin na Thagatpa Phongdorakli